Mamanaba khaidi Hezingpot mafamda leihore. Afing afai tawduna nupa maching fattabagi role lawduna thorakhiba madi. Nupidugi thongal mamangda lepadi lairadana leirak haizen phamdu phawba thousand mangam lamde. Ibungo, side khara tawne. Lambi mayai chapjana khamine nangi gari do. Ihe, ta dramali tawrise. Ahaldugi mawongduda saurangnana garido matai oirapna thaidoklaga thausilami. To, shi wordi khara thaidokredana. Aishi yumromda changhauba yarni. Garido hek chatkhibaga khoirang khoisaunana thong hangdoktuna kumlaaga lambi mapanda taramba nungduda araiba sahum phuzillaga khangkau kaushili. Makhoi leirak haizen phamsidai hena thauchinba ngamdab. Lambi da ngahak panbadasu arakpa gari na matai hantuona haiba mi na ngamhanba. Aine haisine khudau je pri thitleba. Hei thamoi amom na ulakadaba thamoi. Labai hakchang sida nang kaigi palamino ba. Thotlaba thamoi dei thorakpa inabu kayam khingdoino. Dushon man chona batabane do. Pocket tagi phone du lawthoktuna amuk yengi. Kanararoi khangna amuk hapchili. Hojik matamda YouTube da loin phangbani hairaga magi mobile number duna kadoi phangdrib. Chawkhatli oi thoktaba leite hairaga karigi maga aiga unaba phanghandrib. Kari de chawkhatli no ba. Mana migi oi kido leirasu makhoi thongal phawda dile pamaga aina nangbu thamoi sengna nungsiriye na ne hauna tang lawba ngamladi ne punsigi nungai ba haibado soidana phangani ko aine haisine Mathanta leptuna murum solido lambida yu ngauri tawraga lakliba ahalduna hek mapa chana thengnaredo tawmai nisa khairap tawba mawongda ibungo nangbu aina kadaida no ukrene lambida ga thaina boiramni da kura tawmai wakhalda masidi Ukraine haijilaga vendor yu lehengi kamidana Raspberry onsenduna tawmai makhatara Ngai khale objikangi album gu kumba herudu natrane aibu wairini da onthokpai wani da kura album kaidu dokro isana pariba phone sigi camera dagi Photo tara phana namam kira. Yaman biwan. ID masak mato phazei wang chawi. Sum phiran onthok na jakreda. Album gu kumadi nang phaniam phau ni ebo. Tawshinaba haibado heitabani na kishu phaurid. Album dabu Tawshinaba haibam leibrane. Acting dugi wani da kaka. Tawshinai ni madasu art makhalamani. Hojik matamdabu art hayo yaw drena taida. Sak phazaraga wang sauraba. Paisa khara leiraba yari kaino dum kumba. Raspberry masadu ihai hainade. Wa thaidoknaba hotne. Kakabu swaidero. Yum phau thilamge hairo. Aidi jangkiruine. Oi, swaizi. Aigi laikai ni harasu yare. Swai kaide oidoino. Tawmai leiraktuda khudombi thillaga. Zu. Sida sum drink changani dana. Adu pukri achobam lerni. Adu makha thangmai leiraktuda ne. Matek am thausilaga yore. Raspberry wakhalda khalli. Adudi makhoi yumgalap na drene. Mari mataga oirzala. Kuyuri tumin leirede. Nangbu swaide khanganaba miga lai bro.
ꯂꯩꯔꯝꯒꯨꯝ ꯇꯧꯏ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯦꯒꯤ ꯃꯌꯨꯝꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯝꯅꯤ ꯂꯩꯔꯝꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯂꯝ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯃꯤ ꯂꯩꯇꯕ ꯃꯔꯤ ꯃꯇꯥ ꯂꯩꯇꯕꯁꯤꯈꯔ ꯇꯥꯡꯅ ꯊꯣꯛꯑꯦ ꯍꯪꯂꯨꯕꯗ ꯈꯪꯅꯩ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯧ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯦꯞꯄꯩ ꯃꯍꯨꯠꯇ ꯕꯦꯟꯗꯔ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯅꯪ ꯋꯥꯔꯤ ꯁꯥꯔꯨꯁꯤꯔꯣ ꯔꯥꯖꯕꯤꯔ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯁꯤꯅ ꯐꯕꯁꯨ ꯌꯥꯏ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯒ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯤ ꯈꯪꯗꯣꯛꯂꯒꯦ ꯑꯗꯨꯒ ꯅꯨꯄꯥ ꯊꯣꯛꯅꯕ ꯒ꯭ꯂꯥꯁ 2-3 ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯗꯗꯤ ꯌꯧꯔꯨꯔꯒꯦ ꯅꯤꯁꯥ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯈꯪꯉꯤ ꯑꯩꯅ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯅꯉꯣꯟꯗ ꯕꯦꯟꯗꯔ ꯆꯪꯁꯤꯅ ꯍꯧꯔꯤꯁꯤ ꯈꯔ ꯐꯖꯗ꯭ꯔ ꯃꯥꯜꯂꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯀꯥ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯗꯒꯤ ꯁꯛ ꯈꯪꯅꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯀꯥꯕꯤꯔꯣ ꯀꯔꯣꯝ ꯊꯧꯗꯣꯏꯅꯣ ꯑꯗꯨꯒ ꯍꯥꯏꯕꯤꯔꯣ ꯇꯨ ꯃꯅꯤꯡ ꯄꯥꯡꯅ ꯊꯧꯗꯁꯤ ꯍꯦꯛ ꯂꯩꯀꯥꯏꯗ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦ ꯀꯣ ꯑꯗꯨꯅ ꯃꯤꯒꯤꯗ ꯑꯣꯏꯅ ꯊꯧꯁꯤ ꯍꯣꯏ ꯀꯀꯥ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯕꯦꯟꯗꯔ ꯍꯥꯏꯕꯗꯨ ꯆꯪꯗ꯭ꯔꯤꯕ ꯃꯥꯅ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯍꯜꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯑꯍꯜꯗꯨꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯕꯦꯟꯗꯔ ꯐꯝꯕ ꯅꯨꯄꯥꯗꯨꯁꯨ ꯔꯤꯒꯨꯂꯔ ꯀꯁꯇꯃꯔ ꯂꯥꯛꯄꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯏ ꯊꯪꯅꯕꯗ ꯊꯧꯗꯣꯛ ꯊꯣꯛꯄꯗꯨꯗ ꯉꯁꯤꯗꯤ ꯂꯥꯛꯇꯣꯏꯒ ꯃꯥꯜꯂꯨꯗ꯭ꯔꯤꯅꯤ ꯁꯪꯅꯕꯩ ꯊꯧꯗꯣꯛꯀ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯑꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯦꯔꯥ ꯑꯆꯥ ꯑꯊꯛ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜꯂꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯗ ꯀꯀꯥ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯃꯆꯤꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨꯅꯦ ꯌꯨꯔꯦꯝꯒ ꯊꯛꯄꯤꯗꯧꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦꯍꯦ ꯍꯣꯏꯗ ꯀꯀꯥꯏ ꯃꯑꯣꯡꯕꯨꯗꯤ ꯈꯪꯉꯤꯗ ꯆꯪꯉꯨ ꯍꯥꯟꯅꯩ ꯐꯝꯐꯝꯗꯣ ꯑꯗꯨꯝ ꯔꯤꯖꯞꯇ ꯂꯩꯔꯕꯅꯤ ꯏꯕꯣ ꯃꯣꯔꯥ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯄꯤꯌꯨ ꯇꯨ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯃꯥꯒ ꯄꯨꯟꯗꯣꯏꯅꯤ ꯉꯁꯤꯗꯤ ꯃꯥꯅ ꯏꯇꯥꯎꯅꯤ ꯍꯥꯏꯔꯤꯕ ꯔꯥꯖꯕꯤꯔꯗ ꯌꯦꯡꯂꯛꯂꯤ ꯑꯣꯏꯔꯤꯕ ꯆꯍꯤꯒꯤ ꯈꯦꯠꯅꯕꯗꯣ ꯃꯄꯥ ꯃꯆꯥꯕꯨ ꯑꯣꯏꯕ ꯌꯥꯔꯤꯅꯤ ꯌꯥꯏꯌꯦ ꯑꯍꯜꯁꯦ ꯑꯗꯥꯏꯗ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯒ ꯐꯝꯃꯨ ꯑꯣꯀꯦ ꯉꯁꯤꯗꯤꯅꯦ ꯏꯕꯥꯅꯤ ꯁꯨꯕꯅꯤꯅ ꯀ꯭ꯋꯥꯇꯔ ꯑꯃꯅ ꯌꯥꯔꯔꯣꯏ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯅ ꯄꯤꯁꯜꯂꯣ ꯍꯣꯏ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯔꯥꯖꯕꯤꯔꯗ ꯌꯦꯡꯂꯛꯑꯒ ꯑꯉꯧꯕꯔꯣ ꯑꯉꯥꯡꯕꯔꯣ ꯐꯠ ꯍꯥꯏꯔꯣ ꯀꯩꯕꯨꯅꯣ ꯇꯨ ꯗ꯭ꯔꯤꯡꯛꯁꯤ ꯋꯥꯅꯤ ꯑꯉꯥꯡꯕ ꯇꯧꯁꯤ ꯑꯣꯀꯦ ꯑꯉꯥꯡꯕꯗ ꯍꯥꯐ ꯆꯥꯅꯕꯗꯤ ꯑꯍꯥꯎꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯣ ꯍꯣꯏ ꯀꯀꯥ ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯑꯍꯜꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯥꯅ ꯐꯝꯃꯣ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯐꯝꯊꯩ ꯃꯁꯥꯗꯨ ꯂꯩꯐꯝꯗꯤ ꯈꯪꯕ ꯅꯠꯇꯦ ꯇꯧꯃꯩꯅ ꯉꯥꯏꯈꯣꯅꯦ ꯏꯕꯣ ꯅꯪꯒꯤ ꯃꯤꯡ ꯍꯪꯗ꯭ꯔꯤꯅꯦ ꯑꯩꯒꯤꯗꯤ ꯇꯥꯎꯃꯩ ꯀꯧꯏ ꯑꯩꯒꯤꯅ ꯑꯥꯔꯕꯤ ꯔꯥꯖꯕꯤꯔ ꯑꯁꯥꯡꯕꯤꯗ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯕꯣ ꯑꯩꯈꯣꯏꯔꯣꯝ ꯃꯤꯗꯤ ꯃꯥꯟꯗꯦ ꯎꯔꯤꯄꯣꯛꯇꯩꯅꯤ ꯁꯤꯗ ꯇꯥꯎꯃꯩ ꯔꯥꯖꯕꯤꯔꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯊꯕꯠ ꯀꯛꯂꯒ ꯃꯔꯝꯗꯨ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯀꯀꯥ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯁ ꯇꯧꯔꯛꯑꯦꯅꯦ ꯃꯗꯨꯏ ꯋꯥꯗꯣ ꯑꯩ ꯅꯥꯊꯩꯅꯕ ꯍꯥꯏꯅꯅꯦ ꯌꯨ ꯊꯛꯄ ꯊꯣꯔꯛꯄꯅꯤ ꯀꯣ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯅꯪꯒ ꯊꯦꯡꯅꯕ ꯃꯄꯥ ꯆꯥꯔꯦꯅ ꯍꯔꯥꯎꯔꯒ ꯏꯕꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯦ ꯅꯪꯅ ꯚꯦꯟꯗꯔꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯕ ꯇꯥꯍꯧꯕꯗꯨꯗ ꯍꯣꯏꯅꯦ ꯃꯈꯣꯏꯗꯗꯤꯅꯦ ꯑꯩꯅ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯅꯤꯡꯗꯦꯅꯦ ꯎꯠꯄ ꯌꯥꯗꯕꯒꯤ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯚꯦꯟꯗꯔ ꯃꯄꯨꯗꯨ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯁꯦ ꯀꯀꯥ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦꯗ
Ngasi waroi pot puri nen toidubu. Machanupidu leksabi phara jalo. Kaide? Hey, phadadi kainoda. Mi machanupi ahaldo MBBS loirabani. Sisadasu puribani. Makha PGD yum balaba matungda tamasu tamhani ana hairini. Aikoiga chahi khara khetnabaduda angang oiram khidoi malurini ne kaka. Wakhalga sagatpuko iradine. Hey, taurunuko. Karimta kanar. Se. Laikai masing koinaba thungnaba haisidine. Adungaigi chanaba thaudo. Saraidaga olaga yolingai matamdo. Se, aduda loikrabani ko. Kakasisu onthok-onthokpa wa ngakta. ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯟꯗꯔ ꯃꯄꯨꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯃꯩ ꯒ꯭ꯂꯥꯁꯇꯨꯗ ꯄꯦꯛ ꯑꯃ ꯐꯠꯍꯩꯔꯒ ꯊꯛꯆꯤꯟꯕꯒ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯅꯨꯡꯁꯤꯗ ꯊꯥꯏꯅ ꯄꯨꯗꯣꯟꯒꯤ ꯃꯩꯉꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕ ꯃꯌꯥꯝꯗꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯒꯤꯗꯃꯛꯅꯤꯀꯣ꯫ ꯔꯥꯁꯕꯤꯔ ꯈꯪꯅꯤꯡꯅ ꯀꯔꯝꯕ ꯃꯪꯂꯥꯟꯅꯣ ꯀꯀꯥ? ꯇꯧꯃꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯪꯐꯥꯎꯅꯈꯤꯗ꯭ꯔꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯀꯥꯟꯗꯦ ꯁꯦ ꯊꯛꯆꯤꯟꯅꯕ ꯇꯧꯁꯦ꯫ ꯔꯥꯁꯕꯤꯔ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯤꯟꯕꯒ ꯑꯩꯁꯨ ꯃꯪꯂꯥꯟ ꯍꯥꯏꯕꯁꯦ ꯃꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯗꯧꯕ ꯃꯥꯜꯂꯦ꯫ ꯇꯥꯏꯕꯪꯁꯤꯒ ꯃꯪꯂꯥꯟꯁꯤꯒ ꯀꯌꯥꯝ ꯂꯥꯞꯅꯕꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯧꯃꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯣꯏꯔꯣꯜ ꯁꯨꯝ ꯂꯣꯜꯂꯝꯂꯒ ꯀꯨꯏꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯒ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯑꯣꯏꯔꯗꯣꯏꯔꯕ ꯅꯪꯁꯨ? ꯃꯥ ꯅꯠꯇꯕ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯒꯦ ꯈꯟꯕ ꯂꯩꯇꯦꯗ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯒ꯭ꯂꯥꯁ ꯑꯃꯃꯨꯛ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ꯫ ꯍꯥꯏꯁꯤꯕꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯣ? ꯃꯆꯥ ꯂꯩꯔꯕ꯭ꯔꯥ ꯋꯥꯅꯤ? ꯔꯥꯁꯕꯤꯔꯗꯣ ꯃꯔꯣꯜ ꯐꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯐꯥꯏꯔꯤ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯄꯥꯟꯗ꯭ꯔꯤ ꯀꯀꯥ, ꯃꯆꯥ ꯄꯣꯛꯇ꯭ꯔꯤ꯫ ꯄꯥꯟꯈ꯭ꯔꯗꯤ ꯑꯃꯔ ꯑꯅꯤꯔꯗꯤ ꯄꯣꯛꯀꯦ ꯍꯥꯏꯔꯅꯤ꯫ ꯄꯣꯛꯖꯁꯅꯨꯅꯦ, ꯃꯩꯇꯩ ꯃꯁꯤꯡ ꯍꯦꯟꯒꯠꯄꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯨ ꯊꯧꯗꯥꯡ ꯂꯧꯗꯣꯏꯅꯤꯅꯦ꯫ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯗꯣ ꯎꯕꯗ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯣꯏ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯕꯅꯤ, ꯇꯧꯕꯇꯕꯨ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯃꯥꯜꯂꯗꯤꯅꯦ ꯕꯤꯠ ꯍꯟꯕ ꯌꯥꯎꯔꯛꯀꯅꯤ ꯀꯣ꯫ ꯑꯗꯨꯃꯗꯤ ꯋꯥꯈꯜꯁꯤꯅ ꯂꯥꯝꯁꯤꯟꯕ ꯉꯝꯃꯨꯗ꯭ꯔꯦ ꯀꯀꯥ꯫ ꯅꯐꯝꯗ ꯊꯣꯛꯇ꯭ꯔꯤꯕꯩ ꯈꯪꯗꯕꯅꯤꯅꯦ ꯁꯦ꯫ ꯊꯣꯛꯑꯀꯥꯟꯗ ꯅꯐꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯪꯗꯣꯏꯕ ꯀꯣ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯉꯟꯇꯥꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤꯗꯨꯕꯨ ꯅꯨꯄꯤꯗꯨꯒ ꯁꯥꯎꯅꯩꯔꯣ? ꯁꯥꯎꯅꯗꯦꯗ꯫ ꯁꯥꯎꯅꯕ ꯑꯣꯏꯔꯝꯃꯗꯤ ꯂꯥꯜꯂꯤꯕꯨ ꯍꯥꯏꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯊꯦꯝꯂꯝꯕꯁꯨ ꯌꯥꯔꯤꯄꯣꯠꯅꯤ ꯀꯀꯥ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯀꯝꯗꯧꯕꯅꯣꯕ? ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯅꯁꯨ ꯀꯔꯤ ꯅꯝꯕꯔ ꯄꯥꯏꯔꯤ ꯍꯥꯏꯕ ꯀꯩꯝꯇ ꯈꯪꯅꯗ꯭ꯔꯦ꯫ ꯇꯧꯃꯩ ꯑꯌꯨꯛꯀꯤ ꯃꯅꯤꯜꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯜꯒ ꯄꯥꯁꯜꯂꯕꯅꯤꯅ ꯑꯐꯥꯎꯒ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯔꯥ, ꯁꯦ ꯍꯥꯏꯔꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯩ ꯂꯝꯗꯩꯅꯣ? ꯅꯪ ꯀꯀꯥ ꯃꯌꯨꯝ ꯆꯠꯂꯒ ꯍꯦꯛꯇ ꯂꯧꯕꯤꯔꯨꯒꯦꯕ? ꯑꯣꯏꯔꯔꯣꯏꯗ ꯀꯀꯥ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯀꯀꯥ ꯍꯣꯏ ꯊꯪꯅꯕꯩ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯏ ꯍꯥꯏꯗꯣ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯏꯔꯣ? ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯅ ꯁꯦ꯫ ꯑꯣꯏꯗꯦ, ꯃꯈꯣꯏꯅ ꯁꯥꯒꯩ ꯑꯃ, ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯑꯃ, ꯌꯦꯛ ꯁꯂꯥꯏꯒ ꯃꯥꯟꯅꯕ ꯅꯠꯇꯦꯅꯦ꯫
Kakana ngasay haibado machanupi ahaldo MBBS tamba loireba. Loire. Madu nangshu khangbro. Raspberry son thangna na paukhumdo marul phairi. Khangi kaka. Nasayde waroi potki harido itam chagi shoidana oirini. Nangshu tinabro. Itam chaga yengbadadi bo. Nangna khara hanma maline. Hoi. Chahidadi khara khetnaram. Chapchabidi aishu khangtri. Chahi hodoro gaga. Hodrasu yani dai bo. Kaibu kanadrino ne madu hotlaga. Ningamdaba wahi haigedi khante. Adubu ainane. Itamcha nangbu aina thamoy sengna nungshi aina ainingman. Eraibo. Madu haira matungda nang mai luhungba thugaigi khanbra ha natraga nungshi aina lauramlaga nunganbadai nasak amuk hana utana leiba ngamdoro. Raspberry do mapi ira chelakle. Mabu uba phangi hairadi hayeng ko namichida makeup thoktana roiba yahibtan krashu ningamdaba leiroi kaka. Hey Nishawali ko Nishawali ai boicha Nishai quarter du amataga puro kaigi quarter no phulam lo khaisi era adudi ngawmandana gari thoba ngamdre khalo ha nang kawai masak tu udoiba okay doerdi havam de ans adu phawdi ai ngamni kaka boyai havam busalo baki oiroi ko ai taushin loin tawdoi ngasigidi mangondu loin leire. Raspberry khangning na kagadi thaba kamda dawdro. Tawrami sakshi mandabai wanini ukil ka kanawa moiramini. Mina nongmaijing ukil ga hainabadu oidoira. Ibo adu hairasu kaishubudi kaiba leitida. Hoida kaka thaba ama tawramledo kaishu kaideda. Haishu haibani. Ai ngasidi ma udana hanba sukang ngamaroi kaka. Thakchilu si power painabani. Aikhoi hek nakandani leido. Thakchilu. Aduda kaka yam luba manane. Makhoida kai hanubam leiri. Yam satsibani. Kai hanubado hojikti mayaga yaudrabani. Kaba kiningai oidramnine. Aduda amuktang angakpa makhodo taradi makeup ta yum yaunaba gariga thaudoi maline kaka. Yera nupa yam thokte bo aidine se aigi matamda thanga painini matamdudane hojikkan nongmaidaunaga marang kairambo oirdine se tawmayidi khangalamdawni se kaino haisibu kaka makhoi kai hanubaduga muknaba oidoiro. Yera ibo nata isada yum thangnabagi ahalduda aidi kidau thang pairaga sabdra tawdoinomi. Chumnine kaka. Aidi wari khudingmaksi makhoi amungdai hauraga makhoi amungda loisanbai phibamda adum leire. Aibo adubune taw aibo haijau hairadi se nupigi makhasu yam poli thungnaba kainaba aise. Kaka kamai oidoino se taw ai haigi numittuda lembina aigidamak lepiramlaba
ꯂꯩꯀꯥꯏ ꯁꯃꯥꯖꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯝꯂꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨꯝ ꯌꯧꯔꯝꯒꯅꯤ. ꯁꯥꯎꯅꯈꯤꯕꯗꯒꯤ ꯋꯥꯈꯜ ꯑꯣꯟꯈ꯭ꯔꯤꯔꯣ ꯀꯀꯥ? ꯁꯥꯎꯅꯈꯤꯕ ꯑꯣꯏꯔꯗꯤ ꯁꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯅꯪꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯦꯝꯂꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯗꯧꯅꯤꯅ ꯍꯥꯏꯈꯤꯕꯗꯨ. ꯑꯩꯒꯤꯁꯤꯅꯅꯦ ꯃꯤꯅ ꯃꯥꯁꯦ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯈꯤꯕ. ꯑꯗꯨꯗ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯦꯞꯄꯨ. ꯃꯥꯅ ꯑꯃ ꯅꯨꯄꯥꯗꯨꯒꯤ ꯂꯦꯞꯈꯤꯕ. ꯀꯀꯥꯁꯤ ꯃꯤꯠꯇꯩ ꯄꯤ ꯇꯥꯔꯤꯁꯦ. ꯇꯩꯊꯣꯛꯁꯤꯁꯦ. ꯄꯤ ꯅꯠꯇꯦꯗ ꯁꯦ. ꯎ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯄꯥꯏꯁꯤꯜꯂꯨꯕ ꯈꯨꯠꯁꯤꯅꯅꯦ ꯃꯤꯠꯇ ꯍꯦꯛ ꯁꯦꯡꯉꯨꯔꯦ. ꯃꯤꯠꯁꯤꯗ ꯃꯣꯔꯣꯛ ꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯦ ꯇꯧꯔꯤꯁꯦ. ꯊꯧꯗꯣꯛ ꯃꯐꯝꯗꯩ ꯆꯠꯈ꯭ꯔꯒ ꯃꯃꯥꯟꯅꯕꯈꯩꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥ ꯍꯜꯂꯛꯇꯕꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ. ꯔꯥꯖꯕꯤꯔꯗꯨ ꯐꯣꯟ ꯌꯦꯡꯂꯒ ꯀꯀꯥ ꯏꯃꯥꯟꯅꯕꯅꯦ. ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯒꯦꯀꯣ. ꯇꯧꯃꯩ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯗꯨꯅ ꯄꯥꯏꯈꯣ. ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯄꯥꯏꯁꯜꯂꯨ ꯀꯥꯏꯗꯦꯅꯦ. ꯔꯥꯖꯕꯤꯔ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯕ꯭ꯔꯣ. ꯂꯥꯛꯄ ꯁꯥꯎꯔꯞꯅ ꯀꯥꯏ ꯂꯩꯒꯦ ꯅꯪ? ꯕꯦꯟꯗꯔ ꯑꯃꯗ ꯂꯩ. ꯅꯄꯨꯟꯁꯤꯒꯤ ꯕꯦꯟꯗꯔ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯅꯪꯅ ꯀꯅꯥꯒ ꯆꯪꯉꯤꯕ? ꯀꯀꯥ ꯑꯃꯒꯅꯤ. ꯇꯧꯃꯩ ꯍꯩꯄꯥ ꯁꯥꯅ ꯀꯥꯏ ꯁꯦ ꯐꯣꯟꯗꯣ ꯄꯤꯌꯨ. ꯑꯩ ꯄꯥꯏꯒꯦ. ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ. ꯔꯥꯖꯕꯤꯔ ꯉꯥꯎꯔꯕꯅꯤꯅ ꯐꯣꯟꯗꯨ ꯁꯠ ꯄꯤꯁꯤꯜꯂꯤ. ꯇꯧꯃꯩꯅ ꯕ꯭ꯔꯣ. ꯑꯩꯒꯤ ꯏꯇꯥꯎꯁꯤꯒꯤ ꯕ꯭ꯔꯣ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯀꯥ. ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ. ꯐꯣꯟꯗ ꯍꯥꯏ ꯑꯣꯏꯕꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯗꯦꯕꯤꯠꯅ ꯅꯥꯀꯟꯗꯒꯤ ꯅꯣꯏ ꯁ꯭ꯄꯤꯀꯔ ꯊꯥꯎ ꯇꯥꯁꯤ. ꯀꯩ ꯂꯝꯒꯤ ꯕꯦꯟꯗꯔꯗ ꯂꯩꯔꯤꯅꯣ? ꯑꯩꯒꯤ ꯂꯩꯀꯥꯏꯗꯩꯅꯦ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯕꯦꯟꯗꯔꯅꯤ. ꯑꯩꯒꯤ ꯂꯩꯀꯥꯏ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯣ? ꯇꯧꯃꯩ ꯁꯥꯎꯒꯠꯂꯛꯏ. ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤ ꯑꯍꯟꯗ ꯀꯔꯤ ꯎꯅꯕꯤꯒ ꯇꯧꯏꯅꯤ. ꯑꯩ ꯃꯁꯤ ꯈꯔ ꯌꯥꯅꯤꯡꯗꯦꯀꯣ. ꯔꯥꯖꯕꯤꯔꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯕ꯭ꯔꯣ. ꯀꯩ ꯂꯝꯒꯤ ꯑꯍꯜꯅꯣ ꯅꯪꯅ ꯄꯨꯜꯂꯤꯗꯨꯕꯣ? ꯀꯣꯛ ꯁꯥꯊꯤꯅ ꯋꯥꯡꯉꯤꯅꯦ. ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯥꯖꯕꯤꯔꯅ ꯃꯈꯣꯏꯒ ꯊꯪꯅꯕꯅꯤ ꯍꯥꯏꯌꯦ. ꯑꯃꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ, ꯅꯪꯅ ꯃꯈꯣꯏꯒ ꯊꯪꯅꯕ ꯑꯃꯨꯛ ꯍꯥꯏꯔꯤ. ꯀꯔꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯃꯐꯝꯅꯣ? ꯑꯅꯧꯕ ꯑꯣꯏꯗꯣꯏꯔꯕ? ꯂꯥꯛꯄꯅ ꯌꯨ ꯉꯥꯎꯕꯩ ꯃꯀꯣꯛ ꯆꯥꯛꯑ ꯃꯥꯜꯂꯦ. ꯆꯥꯛꯇꯤ ꯀꯩꯁꯨ ꯑꯩ. ꯍꯣꯏꯅꯦ, ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯗꯣ ꯍꯥꯏꯔꯛꯑꯣ. ꯃꯈꯣꯏ ꯃꯅꯥꯛꯇꯅꯤ. ꯑꯩ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ. ꯑꯗꯨꯒ ꯉꯁꯥꯏ ꯄꯟꯈꯤꯕ ꯋꯥꯔꯣꯏꯄꯣꯠ ꯍꯥꯏꯗꯣ ꯆꯨꯝꯃꯝꯃꯦ. ꯏꯇꯥ ꯃꯆꯥꯒꯤ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯗꯤ ꯅꯪ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯦ ꯂꯩꯔꯤꯁꯦ? ꯇꯧꯃꯩꯅ ꯅꯥꯀꯟꯗꯒꯤ ꯃꯈꯣꯏꯁꯨ ꯀꯧꯔꯣ. ꯑꯗꯨꯒꯅꯦ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯂꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯌꯨ. ꯗꯦꯕꯤꯠꯁꯨ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯔꯥꯖꯕꯤꯔꯅ ꯉꯥꯟꯕꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯀꯩꯅꯣ ꯅꯪ ꯉꯁꯥꯏꯅ ꯁꯤꯗꯩ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯈꯜꯍꯧꯗꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏꯔꯣ? ꯑꯩ ꯇꯧꯐꯝ ꯈꯪꯗꯕꯩꯅꯤꯅꯦ. ꯑꯗꯨ ꯅꯪ ꯅꯁꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ. ꯑꯩꯈꯣꯏꯁꯨ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯁꯤꯜꯍꯧꯔꯣ, ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯒꯦ. ꯂꯥꯛꯄꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯅꯤꯡ ꯄꯨꯁꯅꯨ, ꯀꯥꯏꯗꯦ. ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯤ ꯂꯥꯛꯀꯅꯤ. ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯆꯦꯟꯕ ꯇꯥꯕꯅꯤ. ꯗꯦꯕꯤꯠ ꯄꯥꯈꯠꯅ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ? ꯍꯦꯔꯥ, ꯈꯔ ꯂꯥꯞꯄ ꯂꯝ ꯑꯃꯗꯅꯦ ꯃꯔꯣꯜ ꯁꯦꯡꯗ꯭ꯔꯤꯐꯥꯎ ꯂꯩꯍꯜꯂꯒ ꯍꯌꯦꯡ ꯃꯔꯣꯜ ꯁꯦꯡꯂꯦꯅ ꯍꯥꯏꯔꯀꯥꯟꯗꯨꯗꯅꯦ ꯄꯨꯊꯣꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁꯤ ꯂꯥꯛꯄꯩ ꯄ꯭ꯂꯥꯟꯁꯤ ꯌꯥꯏ. ꯑꯩꯈꯣꯏ ꯊꯝꯃꯦ. ꯅꯪ ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯛꯑꯣ. ꯉꯁꯤꯗꯤꯅꯦ
ꯑꯄꯨꯟꯕꯩ ꯁꯛꯇꯝꯗꯨ ꯎꯠꯂꯨꯔꯁꯤ. ꯔꯥꯖꯕꯤꯔ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯂꯣꯀꯦꯁꯟꯗꯨ ꯊꯥꯖꯤꯜꯂꯤ. ꯀꯀꯥ, ꯃꯈꯣꯏꯅꯤꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏ. ꯅꯪꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯂꯥ? ꯃꯥꯅꯤ. ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯈꯣꯏꯅ ꯈꯪꯗꯕ ꯂꯩꯇꯦ. ꯅꯨꯡꯁꯤꯕꯅꯤꯅꯦ ꯃꯔꯨꯞ ꯂꯣꯏꯅꯕꯁꯦ. ꯑꯩꯒꯤꯁꯨ ꯂꯩꯔꯝꯃꯤ. ꯃꯩꯔꯥꯕ ꯀꯧꯏ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯞꯅꯈ꯭ꯔꯦ. ꯇꯤꯟꯅꯕ ꯃꯔꯨꯞꯄꯨ ꯂꯥꯞꯅꯩ ꯍꯥꯏꯁꯤ ꯅꯨꯄꯤ ꯊꯤꯕꯗꯩ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯊꯤꯅꯕ ꯌꯥꯝ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏꯅ ꯁꯤꯈꯥꯡ ꯈꯥꯡꯈꯤꯕꯗꯩ ꯋꯥꯔꯧꯈꯤꯕꯅꯤ. ꯀꯀꯥꯅꯗꯤ ꯄꯥꯎ ꯐꯥꯎꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯝ? ꯐꯥꯎꯒꯦ ꯈꯟꯈꯤ. ꯑꯗꯨꯕꯨꯅꯦ, ꯏꯔꯥꯜꯅꯩ ꯄꯣꯠ ꯐꯥꯔꯕ ꯑꯩꯅ ꯅꯛꯁꯤꯜꯂꯨꯕꯗꯤ ꯑꯩꯁꯨ ꯉꯝꯗꯦ. ꯅꯨꯡꯁꯤꯕꯅꯤ ꯃꯇꯝꯗꯣ. ꯃꯥꯅ ꯂꯦꯝꯕꯤꯕꯅꯤꯒꯤ ꯌꯥꯝ ꯍꯣꯠꯅꯖꯈꯤ. ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯃꯁꯥꯅ ꯂꯦꯞꯄꯤꯕ ꯂꯦꯞꯄꯤꯗꯕꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ. ꯑꯩꯒꯤꯁꯨ ꯀꯀꯥ, ꯃꯈꯣꯏꯅꯤꯅ ꯂꯥꯛꯑꯒ ꯏꯇꯥꯝꯆꯥꯁꯨ ꯐꯥꯔꯁꯤ ꯍꯥꯏ. ꯃꯔꯣꯜ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯁꯦꯅ ꯍꯥꯏ. ꯌꯥꯏ ꯀꯩꯅꯣꯗꯣ. ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯏ. ꯁꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯅꯤ. ꯑꯍꯨꯝ ꯃꯔꯤ ꯀꯣꯏꯕ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯋꯥꯐꯝꯁꯦ. ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯀꯀꯥ. ꯃꯈꯣꯏ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ, ꯑꯩꯅ ꯄꯨꯟꯁꯤꯗ ꯈꯣꯡꯁꯦ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯂꯩꯔꯛꯇꯣ ꯊꯧꯖꯟꯗꯣꯏꯅꯤ. ꯑꯗꯨꯒꯤ ꯑꯀꯤꯕꯗꯨ ꯈꯛ ꯊꯨꯒꯥꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧ. ꯁꯦ, ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯗ ꯑꯁꯣꯟꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯔꯣꯏꯗꯕꯅꯤ. ꯁꯤꯃ ꯈꯪꯉꯨꯀꯣ. ꯕꯦꯟꯗꯔꯗꯁꯨ ꯉꯥꯏ, ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯉꯥꯏ, ꯈꯦꯠꯅꯕ ꯂꯩꯇꯦ. ꯍꯥꯏ ꯂꯦꯚꯦꯜꯗ ꯉꯥꯎꯅꯔꯦ. ꯃꯊꯟꯇ ꯊꯥꯡꯕ ꯉꯝꯗꯕ ꯈꯣꯡꯊꯥꯡꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯗꯣꯏ ꯐꯤꯕꯝ ꯁꯦꯝꯈ꯭ꯔꯦ. ꯋꯥꯔꯣꯏꯄꯣꯠ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯇꯤꯟꯕ ꯃꯤꯌꯥꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯔꯝꯗꯕꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯅꯈꯤꯕꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯁꯅꯥꯅ, "ꯕꯦꯝꯃꯥ, ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ. ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯦꯡꯕ ꯑꯃꯨꯛ ꯌꯥꯎꯔꯦ. ꯍꯧꯖꯤꯛꯁꯨ ꯉꯥꯏ, ꯃꯌꯥꯝꯅ ꯆꯥꯔꯝꯕꯩꯁꯦ ꯑꯃꯨꯛ ꯁꯦꯡꯖꯤꯜꯂꯤꯁꯦ. ꯁꯤꯁꯦ ꯏꯃꯥ ꯑꯣꯏꯅ ꯇꯧꯒꯦꯁꯦ." ꯅꯤꯇꯤꯅ, ꯌꯥꯅꯤꯗ ꯏꯃꯥ. ꯑꯩꯅ ꯍꯦꯛ ꯇꯧꯗꯕꯗ ꯄꯨꯄꯥꯅ ꯑꯣꯏꯅ ꯇꯧꯈꯤꯗꯣꯏꯅꯤ. ꯃꯥ ꯄꯣꯊꯥꯔꯒ ꯂꯩꯁꯅꯨ, ꯏꯃꯥꯁꯨ ꯋꯥꯔꯝꯃꯅꯤꯕ. ꯂꯩꯀꯥꯏ ꯑꯉꯥꯡ ꯈꯔꯗꯤ ꯅꯦꯛꯈꯤꯕꯅꯤ, ꯆꯥꯏꯔꯤꯁꯤꯡꯁꯦ ꯈꯔ ꯂꯣꯏꯁꯤꯟꯅꯕ. ꯃꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯅꯤꯅꯦ ꯍꯥꯏꯔꯝꯕꯅꯤ. ꯂꯥꯛꯆꯔꯁꯅꯤ ꯋꯥꯅꯤ. ꯏꯃꯥ, ꯋꯥꯔꯣꯏꯄꯣꯠ ꯅꯨꯃꯤꯠꯇ ꯍꯩꯖꯤꯡꯄꯣꯠꯀꯤ ꯃꯇꯧꯒꯨꯝ ꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯩ ꯍꯥꯏꯔꯛꯄꯩꯅꯣꯕ? ꯅꯨꯄꯥ ꯃꯌꯨꯝꯗꯤꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯇꯦꯗ. ꯅꯪ ꯄꯨꯄꯥꯅ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯌꯨꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ. ꯂꯩꯀꯥꯏ ꯄꯨꯝꯕ ꯃꯁꯛ ꯊꯣꯛꯅ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯄꯨꯜꯍꯟꯅꯤꯡꯉꯤ. ꯄꯜꯂꯨꯕꯒꯅꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯋꯥꯏ ꯌꯥꯎꯕꯒ ꯃꯄꯥ ꯑꯣꯏꯈꯤꯕ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ. ꯅꯪ ꯄꯨꯄꯥꯒꯤꯁꯨ ꯅꯤꯡꯖꯕ ꯋꯥꯈꯜ ꯂꯩꯔꯝꯒꯅꯤ. ꯃꯗꯨꯅ ꯃꯥꯅ ꯌꯦꯠꯈꯥꯏꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯦ. ꯍꯣꯏ ꯏꯃꯥ, ꯋꯥꯔꯣꯏꯄꯣꯠ ꯍꯥꯏꯗꯣ ꯄꯨꯈ꯭ꯔꯕꯅꯤꯅꯅꯦ ꯈꯪꯍꯧꯔꯔꯣꯏ. ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯁꯜꯂꯛꯄꯁꯨ. ꯅꯅꯥꯎ ꯅꯨꯄꯤꯒ ꯀꯩꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯩ ꯇꯥꯟꯅꯕ ꯍꯧꯔꯣꯀꯣ. ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯋꯨꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯀꯅꯨ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯀꯩꯕꯨ ꯑꯍꯦꯟꯕ ꯍꯥꯞꯄꯛꯀꯦ ꯍꯥꯏꯅꯣ? ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨꯅꯦ ꯍꯥꯞꯇꯕ ꯌꯥꯗꯦꯅꯦ. ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯅꯈꯣꯏ ꯑꯅꯤꯗꯅꯤ. ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯈꯔꯁꯨ ꯌꯥꯎꯕ ꯇꯥꯕꯅꯤꯅꯦ. ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯊꯦꯡꯂꯦ. ꯀꯧꯁꯤꯟꯅꯕ ꯏꯃꯨꯡꯗꯒꯤ ꯙꯅꯟꯖꯣꯏꯗꯨ ꯊꯣꯔꯛꯂꯤ. ꯅꯤꯇꯤꯅ, "ꯄꯨꯄꯥ, ꯋꯥꯔꯝꯃꯅꯤ. ꯄꯣꯊꯥꯔꯒ ꯂꯩꯒꯦ ꯍꯥꯏꯗꯈꯩ ꯃꯄꯥꯜꯗ ꯊꯣꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯍꯩ, ꯅꯃꯥ ꯅꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯇꯕꯗꯨꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩꯁꯦ." "ꯆꯧꯀ꯭ꯔꯤꯈꯩꯁꯦ ꯅꯨꯄꯥ ꯃꯆꯥꯈꯩꯅ ꯇꯧꯖꯔꯁꯅꯤ. ꯃꯤꯒꯤ ꯀꯣꯟ ꯋꯥꯏꯔꯨꯕꯁꯤꯡꯁꯤꯗꯤ ꯁꯪꯒꯣꯏꯔꯣꯝꯗ ꯐꯖꯅ ꯇꯥꯁꯤꯜꯂꯒ ꯊꯝꯃꯝꯃꯤ."
ꯏꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯑꯩ ꯁꯨꯗꯦ꯫ ꯕꯥꯖꯤ, ꯍꯤꯗꯥꯛ ꯊꯝꯂꯝꯕꯗꯨꯕꯨ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ ꯆꯥꯔꯦ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯆꯥꯏꯔꯤꯁꯤꯗꯤꯅꯦ ꯅꯣꯏ ꯑꯅꯤꯅꯗꯤ ꯉꯝꯂꯣꯏꯁꯦ꯫ ꯏꯆꯦ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯥꯟꯅꯕꯈꯩ ꯂꯥꯛꯈꯤꯅꯤ꯫ ꯄꯣꯠ ꯆꯩꯁꯤꯁꯨ ꯊꯤꯟꯗꯣꯛꯄ ꯌꯥꯕ ꯊꯤꯟꯗꯣꯛꯄꯤꯒꯦ, ꯅꯤꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯆꯠꯈꯤꯕꯅꯦ꯫ ꯂꯥꯛꯆꯔꯁꯅꯤ꯫ ꯑꯗꯨꯐꯥꯎꯗꯤ ꯒꯦꯠꯁꯦ ꯂꯣꯟꯁꯤꯜꯂꯒ ꯊꯝꯁꯤ꯫ ꯍꯦꯛ ꯀꯧꯔꯛꯄꯒꯅꯦ ꯑꯃꯨꯛ ꯍꯥꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯨꯄꯥ, ꯑꯩ ꯂꯣꯟꯁꯤꯜꯂꯨꯔꯒꯦ꯫ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯅꯤꯡꯔꯣꯝ ꯊꯪꯕ ꯌꯨꯝꯒꯤ ꯖꯤꯡꯒꯗꯨꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯍꯨꯟꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯙꯅꯟꯖꯣꯏ ꯁꯥꯎꯅ, ꯌꯥ! ꯀꯅꯥꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯁꯨꯅꯣꯅꯦ? ꯑꯩꯒꯤ ꯆꯩꯁꯨꯁꯦ ꯃꯊꯧ ꯄꯥꯡꯊꯣꯛꯀꯦ ꯈꯪꯅꯤꯗꯅ꯫ ꯕꯥꯖꯤꯌꯥ, ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕꯅ ꯑꯣꯏꯔꯤꯅꯤ, ꯃꯥꯟꯅꯕꯤꯅꯨꯁꯦ꯫ ꯃꯁꯨ, ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯃꯨ꯫ ꯑꯩꯅꯦ ꯃꯅꯤꯡꯔꯣꯝꯒꯤꯗ ꯑꯝꯇ ꯌꯦꯡꯉꯨꯒꯦ꯫ ꯕꯦꯝꯃꯥ, ꯒꯦꯠꯁꯦ ꯂꯣꯟꯁꯤꯜꯂꯒ ꯆꯪꯉꯛꯑꯣꯀꯣ꯫ ꯑꯩ ꯅꯣꯏ ꯄꯨꯄꯥꯁꯦ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ꯫ ꯏꯆꯦ ꯊꯕꯥꯒꯤ ꯃꯆꯥꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒꯦꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯇꯥꯎꯃꯩꯅ ꯂꯨꯆꯤꯡꯂꯒ ꯃꯅꯤꯡꯒꯤ ꯁꯔꯨꯛꯀꯤ ꯖꯤꯡꯒꯗꯨꯗ ꯂꯪꯂꯛꯄ ꯅꯨꯡꯗꯨꯝꯅꯤ꯫ ꯅꯤꯁꯥ ꯁꯥꯟꯅꯕꯣꯏ ꯀꯩꯕꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯗꯅꯤ ꯇꯧꯔꯤꯗꯣ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯔꯝꯕꯩ ꯃꯇꯨꯡ ꯏꯟꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯒꯦ ꯂꯥꯛꯄꯒ ꯊꯣꯡꯒꯥꯜꯒꯤ ꯃꯩꯉꯥꯜꯗꯨꯗ ꯎꯔꯦ ꯃꯇꯝ ꯀꯨꯏꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯕ ꯁꯛꯇꯝꯗꯨ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨ ꯆꯨꯡꯕ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤ ꯋꯥꯍꯩꯅ ꯍꯧꯗꯣꯛꯀꯅꯤ ꯈꯜꯂꯤꯉꯩ ꯃꯁꯥ ꯏꯟꯊꯤꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯐꯩꯔꯤ ꯐꯩꯔꯤ ꯀꯧꯔꯛꯂꯤ꯫ ꯏꯇꯥꯃꯆꯥ꯫ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯧꯔꯛꯄꯗꯨ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯣꯟꯖꯦꯜꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯂꯤ꯫ ꯏꯇꯥꯃꯆꯥ, ꯋꯥ ꯃꯌꯥꯝꯗꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯇꯦꯟꯇꯛꯄ ꯑꯣꯏꯅ ꯍꯥꯏꯒꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪ ꯈꯛꯇ ꯅꯨꯡꯁꯤꯌꯦ ꯏꯇꯥꯃꯆꯥ꯫ ꯃꯥꯒꯤ ꯈꯣꯟꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯑꯆꯠ ꯑꯋꯣꯛꯅ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯐꯂꯞ ꯇꯧꯗꯨꯅ ꯌꯦꯡꯖꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯨꯡ ꯊꯦꯡꯉꯦ, ꯀꯅꯥꯁꯨ ꯆꯠꯂꯔꯣꯏ꯫ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ ꯇꯥꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯉꯥꯟꯕꯩ ꯍꯩꯖꯤꯡꯄꯣꯠ ꯃꯐꯝꯗꯒꯤ ꯑꯩꯅ ꯈꯣꯏꯔꯣꯝꯗ ꯂꯥꯛꯈꯤ꯫ ꯌꯨ ꯃꯅꯝ ꯆꯦꯜꯂꯝꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯃꯁꯤ ꯊꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗꯤ ꯂꯥꯏꯔꯗꯅ ꯅꯈꯣꯏ ꯂꯩꯔꯛ ꯃꯇꯦꯛꯁꯤ ꯐꯥꯎꯕ ꯑꯩ ꯆꯪꯕ ꯉꯝꯃꯤ꯫ ꯅꯤꯁꯥ ꯄꯨꯝꯕꯗꯩ ꯍꯦꯜꯂꯦ ꯍꯥꯏꯅꯩꯕ ꯅꯨꯡꯁꯤ ꯅꯤꯁꯥꯗꯨꯅ ꯉꯥꯎꯕꯒ ꯌꯨꯒꯤ ꯅꯤꯁꯥꯁꯤꯅ ꯉꯥꯎꯕꯒ ꯑꯅꯤꯁꯤ ꯄꯥꯔꯒ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯄꯅꯤ꯫ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗ꯭ꯔꯁꯨ ꯇꯨ ꯌꯦꯡꯉꯨ, ꯑꯥ ꯃꯊꯛꯇ ꯊꯣꯛꯏꯕ ꯊꯥ ꯊꯋꯥꯟ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯃꯤ꯫ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕ ꯑꯍꯤꯡ ꯀꯌꯥꯗ ꯃꯈꯣꯏꯗꯅꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯈꯤꯕ꯫ ꯏꯇꯥꯃꯆꯥ, ꯑꯩꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ナꯏꯅ ꯄꯥꯎꯈꯨꯝ ꯂꯤꯁꯤꯡꯗꯤ ꯄꯤꯅꯤꯡꯂꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯇꯧꯕꯒ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯗꯨ ꯆꯪꯂꯛꯂꯤ꯫ ꯆꯦ, ꯑꯩꯈꯣꯏ ꯌꯧꯔꯛꯏ꯫ ꯀꯩꯀꯩꯅꯣ ꯊꯤꯟꯗꯣꯛꯅꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯤꯇꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯑꯩꯗꯤ ꯅꯈꯣꯏ ꯂꯥꯛꯇꯣꯏ ꯃꯥꯟꯗꯦꯅ ꯒꯦꯠ ꯂꯣꯟꯁꯤꯟꯒꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ? ꯌꯨ ꯃꯅꯝꯁꯤꯗꯤ꯫ ꯇꯥꯃꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯔꯥꯖꯕꯤꯔ ꯄꯥꯈꯠꯄꯗꯨ ꯐꯥꯖꯤꯜꯂꯒ ꯏꯇꯥꯎ ꯆꯥꯎꯃꯩ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯀꯀꯥꯒ ꯇꯤꯟꯅꯕ꯭ꯔꯣ ꯍꯥꯏꯁꯦ? ꯁꯤꯗꯤ ꯊꯣꯡꯒꯥꯜ ꯂꯣꯟꯅꯔꯤ꯫ ꯇꯨ, ꯑꯁꯤ ꯑꯋꯥꯡꯒꯤꯁꯤꯅꯤ꯫ ꯇꯨ, ꯑꯁꯤ ꯑꯋꯥꯡꯒꯤꯁꯤꯅꯤ꯫ ꯑꯧ, ꯈꯪꯉꯤ꯫ ꯁꯤꯗꯅ ꯃꯩ ꯈꯔ ꯉꯥꯟꯕ, ꯀꯥꯡ ꯆꯤꯛꯇꯦꯅ ꯇꯧꯕꯅꯤꯗ꯫ ꯑꯁꯤ ꯑꯍꯜꯁꯤꯃꯁꯨ ꯌꯥꯕꯅꯤ꯫
ꯊꯣꯡꯒꯥꯜꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯃꯈꯛ ꯊꯥꯜꯂꯨ ꯍꯥꯏꯔꯁꯨ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯅꯤꯇꯤ ꯑꯉꯥꯡꯈꯩ ꯂꯩꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯂꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯣꯏ ꯂꯥꯛꯑꯕꯅꯤꯅ ꯒꯦꯠꯁꯦ ꯂꯣꯜꯂꯔꯣꯏꯒꯦꯀꯣ? ꯍꯣꯏ ꯆꯦ, ꯆꯪꯉꯁꯦ꯫ ꯑꯗꯣ ꯉꯁꯥꯏ ꯄ꯭ꯂꯥꯎꯗꯣ ꯈꯔ ꯈꯥꯛꯍꯧꯋꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯦꯟ ꯑꯉꯧꯕꯗꯨꯒ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯈꯔ ꯑꯃꯨꯛ ꯆꯥꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝꯔꯣꯝꯗ ꯈꯣꯡꯀꯥꯞꯇꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯕꯤꯔ ꯋꯥꯔꯧꯅ ꯑꯀꯤꯕ ꯍꯥꯏꯗꯨ ꯊꯥꯗꯣꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯊꯥ ꯆꯧꯋꯥꯟ, ꯅꯈꯣꯏ ꯌꯦꯡꯉꯨꯀꯣ, ꯌꯦꯡꯉꯨ, ꯑꯩꯅ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯦ꯫ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯇꯥꯎꯃꯩꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯈꯩ ꯂꯥꯛꯂꯒ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯆꯦꯜꯍꯧꯔꯁꯤ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯌꯧꯅꯕ, ꯂꯥꯎ ꯂꯥꯎ ꯂꯥꯎ꯫